Pau Akanba nation ama semba haibasi miyamgi makha poli laibakidamag aikhoi amatu oina lepinaba mathau tai haina hanagi chief minister Nongthumam Biren haikre British tagi ningkha tamkiba numit Manipur Independence Day gi thauram mafam kyada pangthokli Amadi Manipur Government School Singi Oja Awatpa Laiti Haina Education Ace ke Secretary Naurim Prabin Haikre Krumzari Ipm-Istv gi Manipuri pau mit yang tabri basingbu taram nukchari pau sandong na pizari India gi ning tambagi machu ahum gi phiral gi wahan thok khangminasi haiba paujel pibata natana laibaki damak thawai na pontha pi kraba athoba singi mafamda ikai khumnaba udpa amadi makhoi gi thawna lingjel adu ngasi gi mirol aikoi dasu chenana ba honasi haiba paujel piba har ghar tiranga campaign gi manung channa Bharatiya Janata Party BJP hengang mandal na sinduna tiranga rally hengang kendro gi manung chanba Chanalaiba Luang Sangbam gi National Highway 2 Paringda chatkre Luang Sangbam na laiba hanagi chief minister Nongthumam Biren gi yumgi kontrong mapa dagi hauduna chatkhiba tiranga rally aduda BJP Manipur State ki President A Sarda BJP Manipur State ki Thaupuba Singh BJP hengang mandal gi Thomi Singh amasung miyoi kyana sarukya ki hanagi chief minister Nongthumam Birena Akanba nation ama semba haibasi miyamgi makha poli laibakidamag aikhoi amato oina lepminaba mathau tai hayeng pangthokadoriba India gi Independence Day asiga mari leinana pangthokpa har ghar tiranga rally asida sarukya aduna akanba Bharat ama semlasi haiki British ki loilam sasindagi adunga 15 August ni maduga mari leinana aikhoi Bharatiya Janata Party gi adugumba Bharat ki Prime Minister oibiriba Honorable Prime Minister Modi ji ki makhada har ghar tiranga yum thong khudingi machu hongi firan paira kanda adugumba Bharat basi khudibakta nationalism instill tongnaba madugi feelings leinanaba madugi wakhalon khananaba gi aduba message ngasi agi kendra dasu agi kendra gi yam graba karikata sing yauna aduga central party office ki president Vice President, General Secretary, Nasingba kaya yauna koi yang graba mayam amana adugumba Bharat ki apun bagi saktam aduga akan ba Bharat ama goina ba adugi concert to the har ghar tiranga koi participate to bani aduga masi ke mari lena hayeng Independence Day ke mari lena mayam da hining base nation ama adugi matik akan ba nation ama semba ji praja koi da depend tawi and the praja koi na lingjen manana irrespective of political affiliation I nazo hai baduni koi desh ki damakta sab manana koi amata leminaba mathok tai aduna koi punamangna sum har ghar tiranga amadi hayeng Independence Day se fajana participate torokanda akan ba Bharat ama mapung khawa apun ba Bharat ama sagat pa mateng pangsi haina appeal tawjat Miyam gi lengak namphuda thupchilaga India na Manipur lausin khibagi thawong asisu chap manana thoklari haina sarkar gi Secretary General Laisangthem Laisemba mitaina kaibi manatringda pangthokiba Manipur Independence Day gi thoramda phongdokre Coalition for Indigenous Rights campaign sinduna pangthokiba thoram aduda sarkar gi President Somarendra Thokchom BP Longjam Ratan Women Association for Socio-Economic Development gi President RK Tharaksana Iramdam Kanba Apun Baluf gi President Naurem Memalaima Kaibi Bot Makhong Maira Paibi gi President TH Inaucha Kaibi Salam Maira Paibi gi President Sagol Sem Ngangbiton Irabot Memorial Trust Kaibigi Assistant Secretary A Surendrona Chingbana Sarukyaki Thauramadu the Sarkar gi President A Somarendrona Luchingduna Ivudo Pakangbagi Malem Pafal Yekpa Petrukle Machugi Firal Chinkhatki Thauramga Mari Lainana Lamyan Bana Makha Takibada British na Manipurda ningtamba piramlaba matungda Southeast Asia da ahan boina masagi constitution izaraba mikhal pangthoktuna popular government ama semjaki lenga kadu India gi luchingba singna namsinduna thupsinki thodok aduga chap manana ngasisu miyam gi lengak leina security advisor ama haplak laga khud thingzilakli Fibam asi khanglabasu British na Manipur asi India dagi hana ningtamba hana pirami haibasi ngasi gi mirol na kaunarakle masina lamdam asi gi asengba puwari adu manglak nabagi achoba maram amasu oiri loinana ngasi state asi da thok liba tongan ba isu kaya asigi chapchaba waroisil ama puraknaba Manipur bu Indian special status ama piba mathautai haiki
14 August asisasu ngasagi Indian Independence Act se British na pass tawkhaba matungda 15 August ningkha tamba pirakpa matam adudaida Manipur se aikhogi British Indians Empire gi native state ama oibanina hairiba Manipur ningkha tamba pirambasi adugumba August ki tang taraga mari gi ahing nongyaida GP Statewide na aikhoida pibirame maram aduna August ki tang taraga mari gi ahing nongyai haibasi masi nonganjibu oibanina aikhogi chanabida masi aikoi 14 August ni haiduna aduma aikoi logane adugi su matakta amu Manipur da ningkha tamba piba haibasi pung taraga nithoi chap chana pibanina Manipur Standard Time da pung taraga nithoi haibasi Indian Standard Time da di pung tara mathoi tabada ngai bani maram aduna aikoi gi 14 August da India gi 15 August da ningkha tamba pinjingai gi mamang da 14 August da ningkha tamba piki phangki bani All Manipur United Clubs Organization Amukona Sinduna Humbudra Nepal Suba Manipur Independence Day ki Thauram ngasi Amuko gi office ta pangthokre Thauranga mari lenana Amuko gi President Nando Luang Poire Lemrol Maira Paibi Apunba Manipur gi President Soraisam Memcha All Manipur Women's Voluntary Association gi President Umkhaibam Kunjurani na Iwudau Pakhang bagi Tutup Mapal Yekpa Firal Jingkhatke Tungda Amuko gi office ta miyam gi mifam ama pangthokke Thauram aduda Amuko gi President Nando Luang Poire Lemrol Maira Paibi Apunba Manipur gi President Soraisam Memcha All Manipur Women Voluntary Association gi President Yumkhaibam Kunjurani na athoiba mithunglen sing oike Amuko gi President Nando Luang na August ki tang taramari khudingi Amuko na sinduna Manipur Independence Day thoram pangthokpagi maramdi adungai lising amaga chamapal ni futaret ki August ki tang taramari da British na Manipur ningtamba piramba numit ningsingbo ina pangthokpani masi ningsingbagi maramdi Manipuri sing asi lisang sitna ningtam na hinglai Tengkhang anirakta Manipurna awagi makuta maitikhiba amadi British ki makuta amukhana maitikhiba oirabasu Manipuri singdi ningtamna hinglakpa khunai amani Manipurna India da tinkraba matungda Manipuri singna mating fudokna hingba ngamlaktaba ngase khoina Manipur ningtamlami haiduna ningtambagi thoram pangthokpada nungairiba asum haina asengba ningtamba adu leiramlabadi kayada nungairamgadabano British na Manipur apunba supai pairam laba matung Manipur gi maning tamba piramba matamda Maharaj Buddha Chandra Manipur gi apunba gi oina ning tamba pirambane Manipur na India da tinbadasu Manipur gi apunba gi oina tinkhibane kanagumba na puwari semdoklaga Manipur thugaina bhotnaba Manipur thugaina bhotnariba kangbuda kanglup phurupta yumfam oiba khutlai paiba singa India lengakna tongsinba manba amadi tongsinbagi khudam miyamna fangba maduna maram oiduna ngasidi Manipur da tangdu laita tabal lairi Manipur miyam na Manipur Independence Day pangthok liba asi Manipur miyam ningtamna leiningle haiba adu takle masina India ge mayukta laigani haiba nate miyoiba ama oibagi ningtamna hingba pamba aduni haike Mountbatten ga Bharat ki ningtamba taliba lusingba sing aduga yanarga togiba adu mamong na te khoi Manipur ningkha tam phangmisi British na Manipur apunba supai pai miba British na maning tamba Manipur gi maning tamba pirma matamda Maharaj Buddha Chandra Manipur apunba gi maning tamba pirma neba sumaina Manipur na Bharat tin badasu Manipur gi apunba ina Bharat tin gi neba sumaina lairi bai film jada kana gumbana sisi semdoga Manipur thugaina honaba ada Manipur thugaina honariba kangbu jingda kanglup yumphom phurupda yumphom moiba khulai baibal alobo singa Bharat Sarkar na tongkhinban manba tongkhinbagi khudam kya miyamna phangba maduna marumraga Manipur ngasi tangdu leita ba phiba mada phang leitreba aduna ngasi Manipur gi miyamna ningtambagi thoram pakchana pangthongna reiba karigino hai kandadi masi ekoina ningtam ninge haibagi Marsina Bharat ki mayokta leini Bharat ki anti Indian webi wafam nachade akoi ningtam ne hingba mioi be ningtam ne hingba nungai bagi punchi me hingamada hingba pamjrabado kaya gi matik smaini ningtam bagi nungai jagani haiba wakhalama phaunar baduna ngasi Manipur gi mafam kaya da pak channa Manipur Independence Day gi thoron je pangthok naribani Thaubal District ki mafam kyadasu British ke khutagi Manipur na ning tamkhiba numit ki hambudara mapal subaning sing thoram pak sana pangthok nakre Sisto Hairok SLCSU Hairok apunba Hairok Maira Paibina sinduna Hairok kaital da ivodo pakhang ba yekpa firal chingkhatuna ning tambagi numit pangthokhe Maira Paibi ki luchingbi amana British ki loilam makha da leiramba Manipur asi lesing manga chamapal ni futaret ki August tara marida amukhana ning tamba fangki haibadu ningsing ba oina ngasi ivodo pakhang ba yekpa firal asibu chingkhatuna thauramasi pangthokpani haiki district asigi tongan ba mafam sing Wangjing Nongpok Sekmai Kakmayai Athokpam Lamding Pechi amadi Waithona chingba mafam kyadasu ivudo pakhang bagi firal chingkhatuna Manipur na British ki khutagi ning tamba fangkiba numit ki thauram pangthoknakhi
Humbodara Mapolak Suba Manipurna Ning Tamba Funkiba Numit Ning Singduna Matamadugi Malem Papal Sinkatuna Ikai Kumnaba Utpagi Tauram Pangtokre Ngasigi Tauramadu the Ketri Lekai Ward number 3 Gi Caretaker Ward Councillor Puyam Zote Maitei ex Ward member Maibam Samananda Maitei ex Ward member Thoksom Semachandra KAMPLG President Ketrimim Tampa Amadi Laikai Asid Ladybug Club Organization Association Mairapai Singsu Sarukiaki Coalition for Indigenous Rights Campaign Sarkagi Makada celebrating the spirit of freedom 14 August 79 Suba Manipur Independence Day 2025 Desam District Council Zirbamgi Campus Ta Pafal Mayeki Firal Chinkatuna Pangtokre Numid Asiga Mari Lainana Mairoi Singda Ahau Atumsu Yentoktuna Sarukiakre Manipur Ning Tamba Numid Kamari Lainana Pangtokiba Firal Chinkatpagi Thoram Aduda Harricon Juribam Branch Samadi Waset Juribam Branch Ki Thomi Singsu Sarukiakre Oriental Labeler Association Wangkai Kongmlasu Humbodara Nepal Subaning Tam Numid Club Asigi Sanglenda Kanglaipa ki Firal Chinkatpaga Loinana Achamba Thoram Amaga Loinana Pangtokre Thoramadu the Club ki Thomi Sing Amadi Hanagi Thoburoi Singna Sing Amadi Laikai gi Maira Paibi Loinana Ahalaman Singsu Sarukiake British ki makutagi Manipurna Ning Tamba Funkiba Numit Puning Singduna Amadi Ning Tamba Fungnaba Hotnabada Thawai Naponta Pikiba Athoba Ipa Ipu Singbu Ikai Kumnaba Utuna Manipur Maitei Pangal Welfare Organization MMWO na Organization Asigi Head Office ta Ngasi Manipur gi Firal Chinkhatkre British ki makada Kanglaipak na Mikhapona Chahi kaya hinglaba matungda lising amaga chamapal nifutaret ki August tara marida British ki makutagi Manipur na Ning Tamba Funkiba Numita Sibu Ngasi gi mirol na kaufam thokti haiba wakalolda Kanglaipak ki Firal Chinkhatuna ikai khumnaba utpani haina MMWO gi President MA Jesavana Fongdurakli Mahak na makata na Manipur da Thokliba Irang Asina Lanjena Tunalariba Internally Displaced Persons Singi Kundalaita Hanaba Hotnabiu Amadi National Highway Sing Sathok Jasin Yananaba Central Government Amadi Manipur gi Administrative Amasung Governor gi Pukning Singsilakli Dagi Hauraga Tokiba Kanguki Irang, Mete Amadi Kuki Barka, Tokiba Tony Daba Kanguki Irang says in a Maramurakanda, Hausi Masamasagi Yumda Laiba from the Lariba, Relief came the internal IDP singase, Atumatamda, Government Makobusu, Masamasagi Yumda Hanalaga Masa, Hanagi normal Sigi Punsido, Hanil Hanbang and Nava Atumatamda, Adugi Tonganba, a permanent solution of Pirakanda, Adumaba, internal displacement Singasibusu. Atu momentum the Yum the Handil Halaga, Monsagi normal Sida, Lehanana Bohon of the Itado, Palival, Central Government, State Administrative Anina, Puna Kusam Neraga, Atu momentum the Hona Biomadi, Marilina, Honorable Kogi, Governor of Manipurasu, Ahen Bapunim Himbiraganda, High but Tongoxi was at two momentum the Notional Bohon of the Sobadaita, the Lobi, have Bohon Setamzaki. British ki makutagi Manipur gi Ningkha Tamba Funkiba Numit August tara Maribu Ning Sing Bagi Thoram Langol Laimanai JCC na Senduna Laimanai Meeting Sang Langol da Pangtokre Thoramadu da Ramgailung Women's Society ki Secretary Luitai Mai Langol Ningtho Lekai Mairapai gi Secretary Umlembam Sunita Laimanai Mairapai gi President Maibam Sundari Amasung Lama Maira gi President Maibam Tampasna na Maru Oiba President Member Sing Wena Saruk Yakibaga Loinana Miyoi Kiana Saruk Yaki Thauramaduga Mari Lenana Saruk Yakiba Nupi Amana Aikoina Amata Oina Punsilaba Matamda Kanana Su Maithiba Piba Ngamloi Ngasigesi Gumba Thauramasi Haurakliba Miyoi Singda Mayek Singna Kangalaba Kanganba Mathautai Hauzik Aikoi Amata Oina Punsinba Mathautai Fungdoki Manglam Chatki Wari Sing Sibu Mama Oibi Koina Isa Singda Chapchana Aikoina Takpi Tambiraba Matamdata Iramda Manipur se Kanagumba Amagi Kutta Karigumbadasu Aikoi Maitiba Ngamoy Aikoi Indigenous people sing Haibadi Akoi Singmitami Amatoina Aikoi se Punminabagi Tangai Padabadulai Karigumba Aikoina Chapmana Punminabada Kwai Digi Kulai Matik Chari Hariba Pitibigi Leba Amatana Amadi Numita de Hariba Adugumba British Singi Lebak Oiragasu, Kanagumbagi, Lami Masing, Tingamdana Leragasu, Kanagumba Amatana Iram the Manipura Sibu, Kudum Chanba, Namoi Haibase, Aina, Masigi, Mipa Masiga, Aikoigi, Kudum Chaba, Lojaraga, Tamzaningi.
Manipur Government School Singi Oza Watpagi Isu Laiti Haina Education SK Secretary Naurem Prabina Manipur Government Higher Secondary Lecturers Welfare Association Sinduna CC Higher Secondary School the Pangtokpa Kosim Nalauba Higher Secondary Examination da Government School Singi Oina Position Laura Kraba Amadi School Topper Sing Okpagi Thoram da Haikre Thoramatu da Education SK Secretary Naurem Prabin Education SK Director NG Bogendra Kosem Gi Controller of Exam Oinam Zoy CC School Gi Principal KH Memtombi Amadi Higher Secondary Lecturer Welfare Association ki President L Isorjit Sharma Sarukyaki TGCC Amadi Botonsna Higher Secondary School ki Mahiroi Singna State Song Sana Lebak Manipur Saptuna Thoram Haudoki Felicitation adu da Kosem gi lisingani kun manga gi exam da Government Higher Secondary School singdagi position holder tara yauna School Topper Kuntarita Award sing yantoki TZ Higher Secondary School gi Principal Dr. Benita Elangbamda Afaba Mairoi Singh Puthokpagi damag ikai khumnaba utki Education SK Secretary Naurem Prabina Makhatana Manipur Education SK Makhada Nantu Singh Yauraga Apunba Oza Lising Tara Supna Taret Lay Government School Singi Mahiroi Lak Amag Lising ni Fumanga Leba Sida Yentoklabadi Oza Amada Mahiroi Taramari Khaktamak Senagadabani Oza Watpagi Isu Laiti Haiki Oza Singna Twinga Khutka Manadrabadi Manipur Sana Lebak Ohenba Ngamloi Haiki Transfer posting matangda Imphal natraga magi mafamdu khaktada posting laigadabani haibagi wakhal lairagadi khunai asida piba justice nate haiki lamdamasegi young mind singbu makhong somgadoriba oja sing Manipur gi mafam khudingda spread out tawbada harau mathau tawba ngambiyu haiki Manipur da henfaba education system amo ohenbada amadi sana leibak Manipur bu sana oina lehenbada mayam punna thodang lominasi haina mahakna makhata na appeal tawki Recruitment mi sama khan matam da yankai ma phum di Imphal East Network West gi lai adugo den ekhoina cater tawdori school makhai sidi spread out everywhere adu transfer tor matam da ozam khaisina aigi Imphal East gi thoi aigi Imphal West gi thoi swai da sum naire laigen haita that means we are not doing justice and Manipur si exactly with non-teaching staffs exact number of teachers that we have is 10,007 as of now whereas in our schools in government schools we have 1,45,000 is that 10,000 bani to over other that ozaman senator is primary then where is the lack of teachers oza what is so then we have to sit down all stakeholders ma'am say we have to sit down Manipur se aphabalambi the porken haiter di hogi bana hogre hog lakadori matam sidadi all of us we have to be very resolved and then we have to take tough decisions tough calls sanali pak dauna sarga dauna cmc sarga dauna phajam fam haina ko sai ba ma'am do aduga den makhada tawri thau ma'am ne pura madi ulta ne tawri Mama Lebak Nungsiba Kunai Ama Oihanaba Aikoi Kudingmak Puna Hotnaminaduna Malemda India Bu Mapangal Kanba Lebak Ama Oina Saktak Naba Hotnaba Amadi India Independence Day Nalakpada Nungaiba Santi Leba Lebak Ama Oihanaba Hotnaminarasi Haina DC Bisnupur Puja Elangbam Haikre Wafama Singasi District Administration Bisnupurna Sinduna Harghar Tirangagi Thoram District Level Officer Singna Sarukyaduna Pangtokiba Thoramda DC Bisnupur Puja Elangbam Haikibane Harghar Tiranga Rally Adu the ADC Tourism Open Draw Yauna Delo Singh NYK Volunteers Singna Saruk Yakiba Rally Aduda DC Bisnupur Puja Elangbam na flag off Tawduna Block Lamkai Tidim Rotagi Mini Secretariat Complex Fauba Rally Adu Chatki DC Bisnupur Puja Elangbam na Makata na India gi Mudra Mapalak Suba Independence Day na Lakpaga Iruinana Aikoi gi Laibak Aikoi gi Iramdam Saukhatpa Lamdam Ama Oihalase Mama Lebak Nungsiba Mama Lebak Ningba Misak Amamam Oidaba Matamda Soidana Mapangal Kanba Lamdam Ama Soidana Ohenba Ngamgani Loinana Hayeng Pangtokadoriba Independence Day Asidasu Aikoi Puna Saruk Yaminase Haike Every school the rangoli competition adadagi rakhi making competition different kinds of patriotism and national independence day gi maramda awareness purakpa aduga hena meaningful oina forefathers singna ancestors singna kamaina India the freedom purak
किबसिंगी खंगनबाना अखोय आंगांगसिंगदा अदुगी अखोय मसेनसु निंगसिंगनबाना अखोय कन कैंपेन तौजरई अदुगा हयेंग से अखोयगी इंडिपेंडेंस डे अखोयगी स्टेट लेवल दसु अखोयगी नेशनल लेवल दसु सेलिब्रेट तौबदुमाइना अखोयगी डिस्ट्रिक्ट लेवल दसु अखोय ngasi hयेंग मिनी सेक्रेटरीट ता पांगथोक चगदौरी अदुगा अखोय कंटिंजेंट्स 14 मुक पार्टिसिपेट तौरगा अखोय आंगांगसिंगसु याहनगनी अदुगी पुलिस आर्मी अखोयगी सिक्योरिटी कंटिंजेंट्स में am yaroga अखोयगी इंडिपेंडेंस डे से फजना मपुंग फाना पांगथोक पिनबना मयाम दसु अपील तौजरी अदुगा इकाय खुमनजरी Humbudara Mapalak Suba India Independence Day amasung Operation Sindur Mai Pak Paginungaiba Fongdokpoina Assam Rifles na bike rally ama chatkre Headquarter Inspector General Assam Rifles Sinduna Haingang Dalaiba Marjing Polo Statue dage chatlaga Kaithal Manbi Dalaiba Kaithal Manbi Garrison da Panthungfam Oiba Assam Rifles ke bike rally adu IGAR South ke Major General Raprup na lamthake Assam Rifles ke bikers ke ana sarukyaduna Indiana ning tamlakhi bachahi Humbudara Mapalak surakpage Harau Tayamba Fongdok Minaba Amasung Terrorism ki Mayokta India na Satakiba Operation Sindurna Terrorist kaya Manghan Kiba Adugi Nungaiba Fongdok Poina Chat Kiba Bike Rally Aduga Mari Lainana IGAR South ki Major General Sena Mandal Raprupna Pangtok Liba Thauram Ase Laibak Asigi Oinasu Punna Harauba Nungaiba Fongdok Minabagi Thauram Amani Rally Asida Nupi Amasung Nupa Chama Henmana Bike Rally Asida Sarukyari Asum Namasing Yamlaba Miyamna Sarukya Minaraga Thauram Pangtok Minaba Si Afaba Kudam Amani Rally Asina Bike Singda India Gi Machu Ahumgi Firal Thet Laga Lamdam Asida Peace Harmony Harau Tayambagi Pausel PD Imphal East gi Hauraga Imphal West Fauraga Rally Asi Chatpani Manipuri yauna North Eastern State Sing Asida Santi Leina Miyamna Hingba Ngamnanaba Assam Rifles Central Armed Forces Singna Jackson Thaurang Lokalaga Yamna kan hotnari haike And it's a very happy and a proud moment for me to flag off this rally, for which large number of local youth, both men and women, have come and joined us. There were almost 100 plus motorcycles. There were about almost 130 riders who have come and joined us. So it conveys to us, we're so happy that people are joining in such large numbers. They're so excited about this event, and they're so excited that each bike is carrying the message of peace, harmony and happiness. Each bike has a Tiranga attached to it. So I think there could be nothing more significant than this bike rally, and traveling through the Imphal East and West districts, starting from the iconic Marjing Polo, from where we had the fortune of flagging it off, and finally terminating at Kaithal Mambi. We are so happy to flag off this event today. British ki Kuttagi India na Ningtamba Funkiba Numit Kamari Lainana Pangtok Liba Hargar Tiranga Taubal Ningombam da Ladiba Evergreen Flower School Game Mahiroi Amadi Oza Singna Rally Amagaloinana Hargar Tiranga Gitauram Pangtok Ray Scholasagi Campus Tagi Hauduna Chatkiba Rally Aduga Mari Lainana Scholasagi Headmaster T.S. Sandrana Hargar Tiranga gi maramda Mahiroi Singda Wangang Laduna August ki tara mga asi Indiana Ningtamlak Pachahi Humudra Mapal Suba Numit na Lakpada Mipum Kuding na Ningtambagit Nungaiba Amadi India gi Firal Ginung Siba Adu Kanghananaba Campaign Ase Pangtokpani School Asigi Mahiroi Sing Dasu Campaign Asigi Maru Oiba Amadi Mama Leba Punung Sibagi Itil Adu Fahonanaba Ngasigi Tauramase Pangtokpani Haike Chatliba tha asigi August ahumda maitai mayek chatnakiba numit puning singba oina pangthokiba taramapal suba leibak ki thakta maitai mayek ki ayiba changtamnaba pangthokibagi fal ngasi milal mayai loisangda ngasi lauthokre fal lauthokpagi thoram aduga mari lenana milal kanglaipak mayai loisang secretary Langonjam Nongmai Lembina Handak pangthokiba taramapalak suba maitai mayek ki ayiba changtamnaba asida juribam yauna punna mahiroi lising tara mangaga humbudarana sarukyaduna center kuntra mangata Damnaba Pangtoki Sangdamnaba Sida Mahai Gita Class 1 dagi 10 Fauba Oiki Haidiba Changdamnaba Sida Makok Matang Taraba Consolation Prize Amadi Best Handwriting Kangatlaba Mahiroi Sing Makoi Makoigi phone number Amadi School Singi Kuthangda Kangalagani Loinana Haidiba Makok Matang Taraba Sing Consolation Prize Amadi Best Handwriting
meeting gi pricing lakliba August 19 GM Hall da pangthokadoriba Milal gi Foundation Day numita yentoklagani makok mathang taraba singda seloina lupa lising manga lising mari amadi lising ahum loinana consolation amadi best handwriting gi manada lupa lising amaga loinana citation sing yauri haiki newspaper da press media gi khuthang dai khoina lokthok chariba pakong mathang tarba sing ase akhoi Milan gi maikai dai gi su school sing gi principal adai guardian sing da paw logjara kanda akhoi foundation day ga mari leina mana mathum jin thok chabagi thoram ase pangthok jagani Amarom da ngasi fal lautoki basing class 1 lagi 10 phawbagi makok mathang taraba sing adudi class 1 gida Ratan Kumar Memorial School ge Imnam Anis class 2 gida The Excellent Model Academy Ukhung Sange Thangjam Thoithoibi Devi class 3 gida The Great Academy Sangtel gi Albas Loitongbam class 4 gida BM School of Excellence Learning gi Dipasori Thangjam class 5 gida KK Brilliant Academy Salungfam gi Sarang Them Ningthibi Chanu class 6 gida S Educational Institute ki Chesam Farhana class 7 gida Ratan Kumar Memorial School gi Lembisana Haurongbam class 8 gida Sanatombi Oriental English School gi Oinam Mangal Chanu class 9 gida The Great Academy Santel gi Basaimayum Arbar Usamani class 10 gida Ratan Kumar Memorial School gi Brandan Haikruzamna tare hari Milana sangchilakpa tarama padak suwa non mego sakol hannabagi pandamda sinkhiba mitei meki athoi hen changnabagi tawkiba madugi changing adu ngasi piyai pherabu masida haidok chere haibo wafamsi ngasi print media amadi electronics media gi mangda fundari Milana changheli bakhungi ngasi lepna dum sei suba changhingani tangsin jaba asida lebak myam nasu mateng pangbiu Haukiba Methagi Kuntra Mathoida Nagaland gi Phesama da landslide thokpadagi Dimapur gi Chakhabama dagi Kidima amadi Mau Tarakadaba bypass road ase nong leptana chubana maram oiraga lambi gi phibam ka hena soksile lambi ase Mau sagum chatpa yanana basemjin bagi thabak tawdabana ngasi dagi hauraga numit Mari Nirom lambi asida gari chatpa lepinaba Manipur Drivers Association na gari driver amadi owner singda appeal tawrakle hiramasiga mari lenena kwa kaithal da laiba MDA gi office ta Pawmi singa unaba amada secretary Sanjay Khatrimayum na bypass road ase Northeast Federation of Trade Union gi meeting makada MDA na Senapati Truck Owners Association Senapati District Truck Drivers Union Manipur Gorkha Motor Workers Union amadi local MLA gi matenga loinena Manipur da nongwada changdaba yadraba potlam sing silaknaba matam gi oina semjinduna lakpane kilometer kuntaret lom sangba kidima dage Mau Tarakadaba bypass road asi haukiba numit kharani asida nongna maram oiduna lambi gi fibam ka hina soksilakpa amadi gari chatpada khudong thiningai oirakpadage MGA amadi masiga chatminariba association singa tanaraga khongthang asi lokhalakpane gari chatpa thinglengai manung asida lambi asi chatpa yananaba lambi semjinbagi thabak ngarangdagi haukrabane amaromda MDA na hanadagi su haiduna lakpa lambi gi fibam asi hena fananaba gari singna ton hena pubidana basu fongdorakle ngasi mak hair lambi asi nongna leptana su sanbana mara moraga gari sing khali chapabu oro lot lakpabu oro masida khudong sa ta kaya ama mayong na ba lambi sida gari namjan ba putha ba Iban warin lai bakti bidiga haido kuna chingba yapsala kuna mara maraga gari sing asibu makhata na nungai na yaifa na tek ta kaida na magi pantung bam jauna ba honor asi haibigi wakalo namada sapi ba gari sing asi matam kharani gi oina haibidi yamna kuibana te nami marini kaki ngasi dagi tharaga lakato ba nami marini phokidi sapi ba gari sing khali bu ro lot pu ro lambi pari ngasi da lepiu haina gari gi driver sing amaso honor ji gi mafam da Manipur Driver Association na nuluksari 7th Trilogy of Blood, Eye and Organ Donation Camp cum Tree Plantation cum Flag Hoisting Ceremony of Ibudau Pakang Bakam Felicitation of Voluntary Blood Donors and Donor Organization ki Thoram Wangkai Angom Lekai Community Hall da Pangtokre Thoramadu the Democratic People's Front ki President Dr. Narengbam Rajiv Kumar, Community Medicine Department RIMS ki Professor Brozen Singh Akoizam, Amasung Lions Club of Imphal Kanglagi President Yambem Premchana Maroiba President Member Singh Oina, Sarukyaki Bagaluina, Miyoi Kyasu Sarukyaki,
Thauram adugi manung chana mioi kyana I donate tawkhibaga loina u chara singsu thake. Thauram aduga mari lenan Democratic People Front ki President Dr. Narengbam Rajiv Kumar na mioiba amagi punsi kananabagi damak lemna I donate tawba organ donate tawba se yamna maru oiba khongthang amani. I donate tawba organ donate tawbagi chang yamna nemliba se kokananaba akhang ahisingna miyamda awareness pibagi mathau tari phongdokhi. Donation mayam ama chathari base ekoi ishara cheli ba inse ngasi ekoi sigi dum se kathoga lepak sigi damokta koi harauba nungaiba amasung tunggi weba yumbi yam sabala padasu ngasi thawai mayam sina kanbo isnu aduga ngasi koi pitok chari ba isina ngasi Democratic People's Front sina ekoi hanadi ki blood donation da yamna thongdang lawal la youth khudi mako ekoi ngasi sakhang jabagi aham step ni aduga ekoi ngamjaba memento pizaduna aiba blood donation to bidana isai sa gi cheli ba ise mayam gi damukta live kan madam te pangpiri ba khudi mako ekoi honor to gi numero to mosi lawja Paugi Marathana tema break amatang nominase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano Ada betamo Sige yun se next Pm-Istv na check sin na laksila ka tamko banine Dada lang se juhar habaga amta kidarbo Asumna mayam na machalbo ngapshan lugum masige yung masibu asoya ngan ko kada batagi next Pm-Istv na ngapseli next Pm-Istv juhar habadi ngakop na basim bani zaman technology si na bana concrete ka tok na ba matamda kapam ng amuk na angle adli next Pm-Istv strength is in the way Honglagli ba punsigi lambi sida aray ba chaba yaba makai sasinari Adone hidak langthak kayama sadaba yarakte sasil liba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Bracketungda taram nokchari makhataba pau pizari The Eastern Students Club nangmai bungi humbutara manga suba Foundation Day Platinum Jubilee gi thoram pangthoktuna handak haidokiba class 10 amadi 12 ki parikha da mark yamna wangna phanglakraba mairoi sing amadi tongan balam singda mai paklaklaba musingda manamathum piduna ikai khumnaba utkre ASC nangmai bungi multipurpose hall da pangthokpa thoram aduga mari leinana Eastern Students Club ki President Wahingbam Isor Sandra Singh ASC Club linkatuna laikai ki amadi leiba ki damak thabak thoram kayada sarukyaduna lakpa ngasi jahi humutara manga mapung farakle ESC na ngasi fawada mahima singi lamda sana khotnabada amadi natural calamities ke sing ichaung singbada thoklakpada achoba thodang lauduna miyam gi thabak tawduna lakle makata nasu tawkhigani hauziki Manipur gi oiriba fibama sida club na lawgadaba thodang asi aduki matik chawi laikai ama afaba laikai ohenba amadi afaba society ama ohenbada su club ki achoba thodang lei haiki like shoy wangang like satra sati habe tare mokoi da mokoi gi like like tam da khoina gyarap tawna busap tawna bi da moi se merit award na sei khuni khoina dum sumaina dum mokoi foundation diga mari leina na first division da pass to wangang sing loina mokoi honor to boina moi gi moral increase to boina da maina dum pangto la kone ado hojiki matan di club se adugi mati yamna powerful ba effect body moira ado na hojiki matan di club amal ling bai se ko level like ai di khwai di afaba step ni Lupa lakh manga gi sel gi demand pi haude haibagi damak tha sigi tarada dukan da nongmai kapsilam laga koke militant singa mari leinai haina lal haulup KCP Polite Bureau Standing Committee na maral sirakpa laibak tibani haina victim oiriba dukan mapu hairok jogining thousand Bizen Kumar atopa ming Robin Singh na ngasi mahaki lekai da pangthokpa paugi mi famamada phongdurakle Bizen Kumar na makata na haikibada haukiba August tarada Thobal Police Station gi manungchana laiba hairok wangjing lamkhai da laiba mahaki kwa mana yonba dukan gi satar da nongmai kapsilamduna aki akhang nang halambabu thamoi sokna nuaizade haike
थौदोक अदुगा मरी लेना एम पुंसिबा मैतै कौबा आइना थिंख्रबा लालहौलोब केसीपी के पोलाइट ब्यूरो स्टैंडिंग कमिटी की इन्फॉर्मेशन एंड पब्लिक रिलेशंस के सेक्रेटरी ने हाइजबा मियोय असिना महाकपु के कुकी नार्को टेररिस्ट सिंगदा अचौबा सेनफम कया पीरी हाइरकपा अदु यामना लानबा वाफमने महाकपु मियामदा लान उहननब सिनबने मियामना मसिबु थाजबिगनु हाइके वाफम असिना मरम ओइरगा महाकी ललोल इटिकता अकाइबा यामना लाखनबिगनु हाइनसु लुप अदुदा मखाताना हाइजरकले बिजनेस तौमिनरिबा कनागुम्बा महाका नुंगाइनदबा मियोसिंगना हाइरकपा वाफम ओइरब्रा हाइबसु खंग्द्रि मखाताना अरानबना करिनो अचुंबना करिनो हाइबसि थिदोकपिरगा मियामनसु मतेंग पांगबिनबा अपील तौरकले ngasiगी पाउगी मिफम अदुदा लैकाइगी क्लब TLYC हाइरोक अपुनबा क्लब अमदि लैकाइगी मेरा पाइबि सिंगसु सरुक याखे मुंसिबगी कांगुदगी अइंगोंद लुपा लाख मंगागी डिमांड लाखिबा लै मदुदाइना पिहौदबना मरम ओरगा आइबु कुकी मिलिटेंट सिंगा मरी लेनी हाइदना लाना पाउ संदोक्तना आइबु मयाम नांगदा लानु हनबने मसि तौबिदना बाइना एम पुसिबगी माइकेदा अइना हनना लोना हाइजरी मसिना आइगी ललोलिटिकता अमदि आइगी केरियादा सोकपो याबो ओइबना मसिदंग तौबिगनु लाना पाउ संदोक्बिबजे अचुम हायनि कनागुम्बा खरगी वा तारगा बिजनेस ता लैबा मरी इखोगी बिजनेस यावबा नुआइनदबा खरगी वा तारगा हेक्ता अरान असुम अरान खंगदना गांगबसे तौबो थौचे आई याजनिंगदे असुम अरान फजना थिदोपिरगा अरान बन करिनो असुम बन करिनो हाबदो अदु असुम खतंग पाखदहनि Non-communicable diseases NCD Cell District Health Society Tamenglong Amadi Gynecology Unit Jenims Porampat Impalga Kutsamnaduna Sinduna Cervical Cancer Camp Ama District Hospital Duigailung Tamenglong da ngasi pangthokre Campasi National Program for Prevention and Control of Cancer, Diabetes, Cardiovascular Disease and Stroke Makada pangthokpani Thoramasiga Mari Lenana Chief Medical Officer Dr. G Maja Sungluna Tamenglong da lariba nupi singi cancer screening ase Jenims Impalgi Professor Dr. Helen Kamay, Professor HOD OST Amadi, Gynecology ga Kutsamnaduna Pangthokpani, State Health Director Dr. Chambo Gonmay, Mission Director Dr. Ignace, Jenims Director Amadi MS na Mateng Pangbibagi Damak Thagatpa Fongdokhi, Nupi Chamri Gayangkairom na register Tokhi, Campasi, Humbudarama Palak Suba Indian Independence Day Celebration ga Mari Lena na Pangthokpani Haike. Independence Day Thoramga Mari Lenana District Administration Thobalna ngasi District Child Protection Officer Thobal amasung Social Welfare Department kapuna kutsamna na sinduna Thobal District ki manungda IDP angang singidamak sanitary item amasung sports material kaya koina chatuna yankre DC Thobal Hana Kamay amadi DCPO Thobal Salam Robindrana Luchingduna Chatkiba Kongsat Aduna Kodom Pokpi Sports Complex Lamding Higher Secondary School Amadi Rice Station Khangabokta Hangliba Relief Camp Singda Koina Chatuna IDP Angang Singidamag Sports Items Kaya Sanitary Items Sing Amasung Chana Thakna Pakaya Yenki Thoramaduga Mari Lenana DC Thobal Hana Kamaina Haukiba Chahi Lisingani Kulhumdoidagi Khanghaudana Haurakiba Irang Asina Maram Oiduna Relief Camp Sing the Lariba IDP Sing Asi Makwegi Hanagi Yumda Halanba Yananaba Lenga Kimaikadagi Hotnaba Yaba Kana Hotnari Yadriba Fawagi Matam Asidi Warabasu Wana Kara Kangmina Kisi District Administration Kimaikadagi Su Awata Pakayada Angamba Mateng Pankigani Haiba Wafam Sing Fongdoke site since 2023 relief camp da leba mayam ki government site ki samba mate bi daga lae aduga lakadaba matam da su government na concrete decision lawraga hana leiba phibam do amuk hanna normalcy da purak ngai aduga permanent settlement gi tawri phawdi ekoi khang batare aduga ekoi site ki su agamba mate ga adum pi bi rage nodal officer aduga committee mayam na hazana yeng bi re haiga adum chatha base ekoi su harawa phungdo chaninge Friends Union Club Khongnang Phaidekpi Imphalgi Humbudara Manga Suba Foundation Degi Thoram Pangthokre FUC Khongnang Phaidekpi da Laibana Sinduna Club Asida Pangthokhiba Foundation Degi Thoram Aduda Manipur University ki Professor of Economics amasung HOD South Asian Studies Dr. Chunglen Maisnam Retired Principal CC Higher Secondary School Okram Govardhan Singh MU ki Dean of School of Medical Sciences Oiramba Dr. Waikom Gyaneswar Singh Impact TV ki Editor in Chief Yumnam Rupachandrana Tharamgya Thoiba Mithunglen Singh Oike Thauramaduda Friends Union Club Khongnang Phaidekpina Konba Jagada Leiba Handak Haidokiba Class 10 amasung 12 ki exam yauna tongan ba exam singda mark wangna fanglakhiba amasung maipaklaba Mairoi Singh Pungning Thogatki
फाउंडेशन डे अदुगा मरी लेना पांगथोकपा लायेकपा सांगदमनबदा मकोक मथंग ताखिबसिंगदसु मना येंथोकी डॉक्टर चुंगलेन मैस्नामना ममा मप्पा सिंगना आंगांग सिंगदा मखोइगी वाखलदा ताहौगदबा लौसिंग पीबा मथौ ताई अखोइगी लमदम असिगी फ्यूचर आंगांग सिंगनी अखोइना मखोइदा सिनारमगदबनी मखोइगी थमोइ पुकनिंगदा लाइकाई इमुंग मनुंग लाइकाई इरमदम नुंगसिबा चंख्रबदी कनामतन थिंगबा ngamloi हाइखी सेंथोक लेबा उहै थारगा लौमी सिंगी सेनमेटलोन फगतहनबा हॉर्टिकल्चर एंड सॉइल कंजर्वेशन डिपार्टमेंट की तौसिल मनुंग चन्ना RKVY कैफेटेरिया 2023-24 सेकेंड इंस्टॉलमेंट की मखादा लौमी सिंगदा पांबी चारा अमसुंग फार्मिंग मटेरियल सिंग डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन सिंदुना खोंगामपाता लेबा डिपार्टमेंट असिगी फार्मदा डिस्ट्रिक्ट सिंगी डिपार्टमेंट असिगी लेरिबा डिस्ट्रिक्ट ऑफिसर सिंगी खुथांगदा खुचिनखरे थौरमदुदा डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन के डायरेक्टर के देवदत्त शर्मा जॉइंट डायरेक्टर याइटे खुबसुरेल कोइरेंगना सिंगबा ऑफिशियल सिंगना सरुक्याखी लौमी चमंगा रोमदा ब्लूबेरी किवी ड्रैगन फ्रूट एवोकेडो सरा सिंह बैटरी स्प्रेयर हैंड वीडर सिंह खुदसिनाखिबा थौरम अदुदा डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन के डायरेक्टर के देवदत्त शर्मा हॉर्टिकल्चर डिपार्टमेंट इम्प्लीमेंट तौबा राष्ट्रीय कृषि विज्ञान योजना स्कीम असिगे लिसिंग अनि कुलहुमदोई कुनमरी के सेकेंड इंस्टॉलमेंट की मखादा डिस्ट्रिक्ट ऑफिसर की खुथांगदा ngase खुचिनारिबा असे डिस्ट्रिक्ट अदुगा चुनगदबा पांबी खलग पीबने मसिदा मार्केटा ममलतांगना फंगबा मीनासु यामना पामना चानबा हक्सांग दसु कानबा एंटी ऑक्सीडेंट यावी हाइनरिबा ब्लूबेरी ट्रायल ओइना प्रमोट तौननबा यावरी न्यूट्रिशन वैल्यू वांगबा एवोकेडो उखरुल अमसुंग सेनापतिदा माइपाकना थानरिबा किवी लोइनना ड्रैगन फ्रूट यावरी हाइखे हंदक पिरिबा असिन हाना पुथोकलिबा अदुदगे हेना पोथोक पुथोकपा ngamhanna bari lising ani kunmathoida department asina poppy plantation ge alternative crops oina belu leiba uhai panba pambi ge chara pikibasing ngasidi mahi panduna chathok puthokpa hauduna lawmi singda kanaba fangba ngamle department na fangliba पांगलिबा मतेंग असिदा होटनाबा कल्लबदी कानबसु फंगबा ngamle हाइबा ताकले हाइखे पाम चानरिबा कैथेन तांगना फंगबा अदुगा मणिपुर दा मसी चानबरा नत्रगा चानदबरा चानब तारगदी मसी पुथोकनबगी दमकता मदु अखोय हानबा ट्रायल लोइना प्रमोट तौबा अदुमा ब्लूबेरी येनथोकपा लोइना ना बैटरी ऑपरेटेड स्प्रेयर अमदी नापी कोइनबा वीडर न चिंगबा सिगुम्बा मखल खरगी पुचुखलाई सिंग सिसु फार्मर सिंगदा फंगनगनी हाइबसी स्कीम्स की खुतांगदा सोइदना अखोय बेनिफिशियरी अखोय खंगलबा बेनिफिशियरी सिंगदा ngasiदगी होंगना फंगलनी हाइबसी आई हाइजनी फजनबु थारगदी सोइदना पुथोकपा ngami amadi masi ngamgani haibase madugi thajaba chapchana lei akoina pigiba atop MIDH ki RKVY ki loinana atop state scheme singi makhada pigibasu madu fajana palaga puthoknabasi marang kaina puthokpasu yaure habisi masu kulong chabasi lawraga ai mayang phonda haijani लोन थिंख्रबा केसीपी अपुनबना हुंबुदरा मापल सुबा इंडिपेंडेंस डे बॉयकॉट तौबगा लोनिना नुमिदासिगे अयुक पुंग मंगादगे नुमिदांग वैरम पुंग मंगा फाउबा टोटल शटडाउन लाउथोख्रे अदुमोइनमक एसेंशियल सर्विस सिंग मेडिकल इलेक्ट्रिसिटी वाटर सप्लाई फायर सर्विस प्रेस अमदी लाइनिंग लाइसोलगा मरी लेनबा थबक सिंगदे शटडाउन असिदगे कोमथोकनी हाइरी लूप असिगी पब्लिसिटी सेक्रेटरी पुंसरोल मैतेगी चेरोल अमना इंडिया न मणिपुर बु लौसन क्रबा मतुंगदा मणिपुर गी सक्तम हिरम खुदिंगदा चाउना चैथेंग पीबा हौरखी हौमिन कामिन रखिबा चिंगमी तमी अनिगी मरक्ता सिंगचेप थादुना नुंगसिनदनबा मरु हुनखी ngасidi इंडिया न हुनखिबा कांगलुप मसेल खटननबा अमदी नुंगसिनदनबगी मरु अदुना इरैचा कयाबो अवा चैथेंग पीरी हाइरी मिपुम खुदिंगमक नादा येक्तना हकचांग फना थमननबा पांदमदा योधा सिदा मिंगथोनबा जिम अमा मयांग इम्फाल कॉन्ट्रैक्टा हांगदोख्रे थौरमदुदा चेयरमैन सेलेन डिजिटल फंजोबम लानाजीत अमदी कंसल्टेंट जोधा सिदा हिदाक सेराम माइपाकपेसु सरुक याखे लोइसिलकपदा मरुबा पाव अमुकहना पिजरी अकन नेशन सेंबा हाइबसी मियामगी मखा पोली लैबाकिदमक अखोय अमत ओइना लेपनबा मथौ ताई हाइना हानगी चीफ मिनिस्टर नोंथुंगम बिरेन हाइख्रे ब्रिटिश तक निंखा तमखिबा नुमित मणिपुर इंडिपेंडेंस डे की थौरम मफम क्यादा पांगथोकली
amadi Manipur government school singi oja watpa laiti haina education SK secretary Naurim Pravin haikre Hauzik Paugi oina dia Statewide na sandok chaba Manipuri pau matang solution jare medeng tabli ba pumna mako amuka hana khurumjari